ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ꯫ ꯑꯕꯣꯛꯁꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯏꯟ ꯆꯤꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯗꯨꯅ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯅꯤ, ꯂꯥꯛꯑꯣ, ꯅꯕꯣꯛꯀꯤ ꯏꯟ ꯍꯪꯒꯦꯟꯁꯦ ꯇꯨꯔꯦꯟ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯥꯔꯨꯁꯤ꯫ ꯏꯁꯨꯅ ꯏꯟ ꯍꯪꯒꯦꯟꯁꯦ ꯈꯔ ꯄꯨꯊꯣꯔꯛꯎ꯫ ꯅꯕꯣꯛꯇꯤ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ, ꯏꯟꯐꯝ ꯃꯄꯥ ꯁꯦꯡꯉꯨꯈꯤꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ, "ꯑꯕꯣꯛ, ꯑꯍꯟꯁꯨ ꯐꯅ ꯑꯣꯏꯔꯦ, ꯉꯥꯗ ꯌꯥꯝꯅ ꯆꯣꯞꯄꯨꯔꯅꯨ. ꯑꯍꯟ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯂꯩꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯕꯣꯛꯀ ꯑꯩꯒ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯅꯤ, ꯅꯪꯅ ꯐꯅ ꯍꯥꯏꯖꯔꯒꯁꯨ ꯅꯕꯣꯛꯅ ꯌꯥꯒꯗꯕ ꯂꯩꯇꯦ꯫ ꯆꯠꯂꯣ, ꯏꯟ ꯍꯪꯒꯦꯟꯁꯦ ꯇꯨꯔꯦꯟ ꯃꯈꯥꯗ ꯄꯨꯊꯔꯒ ꯑꯃꯨꯛꯇ ꯄꯥꯡꯈꯠꯄꯤꯔꯝꯃꯨ꯫ ꯊꯥꯏꯅꯒꯤ ꯑꯍꯟꯅꯤ, ꯅꯕꯣꯛꯁꯤ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯕ" ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯏꯟ ꯍꯪꯒꯦꯟ ꯄꯥꯡꯈꯠꯄꯤꯔꯝꯃꯒ ꯑꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯕꯣꯛ, ꯀꯗꯥꯏꯋꯥꯏꯗꯅꯣ ꯊꯥꯔꯝꯗꯣꯔꯤꯁꯤꯕꯣ? ꯌꯥꯝꯅ ꯊꯦꯡꯉ ꯐꯥꯎꯗꯤ ꯆꯤꯡꯉꯨꯔꯅꯨ. ꯑꯍꯟꯒ ꯑꯣꯏꯔꯦ, ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ" ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯀꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯊꯦꯡꯖꯜꯂꯛꯑꯦ. ꯅꯕꯣꯛꯇꯣ ꯅꯪ ꯈꯔ ꯂꯧꯕꯤꯔꯨꯆꯣ, ꯅꯣꯡꯁꯤꯁꯨ ꯀꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯇꯤꯟ ꯑꯃ ꯄꯨꯔꯒ ꯑꯕꯣꯛꯄꯨ ꯂꯧꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯇꯨꯔꯦꯟ ꯃꯈꯥꯗꯨꯗ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯟ ꯑꯗꯨ ꯁꯣꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯔꯦꯟ ꯃꯈꯥꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯗꯨꯅ, "ꯑꯕꯣꯛ, ꯌꯨꯝꯗ ꯀꯥꯔꯁꯤ. ꯊꯦꯡꯉꯦ, ꯅꯣꯡꯁꯨ ꯀꯟꯁꯤꯜꯂꯛꯑꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯄꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯉꯛꯉꯛꯅ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯕꯣꯛꯁꯨ, "ꯃꯅꯤ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯏꯟꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯝꯃꯁꯤ. ꯅꯕꯣꯛꯀꯤ ꯈꯨꯠ ꯁꯝꯃꯨ, ꯂꯥꯛꯑꯣ ꯀꯥꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯉꯥꯏꯈꯣ ꯑꯕꯣꯛ, ꯍꯧꯖꯤꯛ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯦꯞꯄꯝꯕ ꯃꯤꯑꯣꯏꯗꯣ ꯀꯅꯥꯅꯣ? ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ?" ꯍꯪꯉꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ, "ꯍꯦ ꯑꯉꯥꯎꯕ, ꯀꯅꯥꯒꯤ ꯃꯤꯅꯣ? ꯏꯕꯣꯛ ꯏꯇꯣꯝꯗꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ. ꯂꯥꯛꯑꯣ, ꯊꯨꯅ ꯀꯥꯔꯁꯤ. ꯇꯨꯡꯒꯣꯟꯁꯤꯁꯨ ꯄꯥꯏꯔꯛꯑꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯀꯤ ꯇꯨꯡꯒꯣꯟ ꯑꯗꯨꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯣꯟꯅ ꯉꯥꯅ ꯄꯨꯡꯊꯟ ꯊꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯉꯛꯄ ꯃꯇꯧ ꯀꯌꯥꯁꯤꯗ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯕꯣꯛꯄꯨ ꯈꯨꯠ ꯁꯝꯃꯒ ꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯕꯣꯛꯅ ꯃꯩ ꯍꯧꯒꯠꯄ ꯆꯪꯈ꯭ꯔꯤꯉꯩ ꯑꯩꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯉꯁꯥꯏ ꯑꯩꯅ ꯑꯕꯣꯛ ꯂꯧꯕ ꯆꯠꯄꯗ ꯇꯨꯔꯦꯟ ꯃꯈꯥꯗ ꯑꯕꯣꯛꯀ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯆꯪꯁꯜꯂꯨꯕꯗꯗꯤ ꯑꯩꯅ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤ꯫ ꯑꯕꯣꯛꯇ ꯍꯪꯉꯨꯕꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦ, ꯑꯕꯣꯛ ꯃꯇꯣꯝꯗꯅꯤ ꯍꯥꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯨꯔꯦꯟ ꯃꯈꯥꯗ ꯏꯟ ꯁꯣꯟꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯕꯣꯛꯅ ꯐꯥꯔꯤꯕ ꯉꯥ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯐꯥꯅꯗꯦ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, "ꯍꯦꯔꯥ, ꯅꯈꯣꯏ ꯅꯕꯣꯛꯇꯤ ꯉꯥꯃꯤꯠ ꯎꯕꯅꯤ, ꯉꯥ ꯀꯔꯥꯏꯗ ꯂꯩ ꯈꯪꯕꯅꯤ, ꯃꯗꯨꯒꯤꯅꯤ꯫ ꯅꯪꯅ ꯑꯕꯣꯛꯀꯤ ꯃꯔꯝꯗ ꯈꯪꯅꯤꯡꯉꯕꯗꯤ ꯅꯣꯡꯃ ꯕꯕꯥꯗ ꯀꯨꯞꯅ ꯍꯪꯉꯨ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯧꯁꯤꯟꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ, ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯩ ꯑꯍꯤꯡꯗ ꯃꯩꯉꯥꯛꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯪꯗ ꯑꯕꯣꯛꯀꯤ ꯉꯥ ꯇꯨꯡꯒꯣꯟ ꯃꯅꯨꯡꯗꯒꯤ ꯑꯃꯨꯕ ꯃꯅꯤꯟ ꯑꯣꯏ ꯀꯩ ꯑꯣꯏ ꯊꯣꯔꯛꯑꯒ ꯃꯤꯑꯣꯏ ꯑꯃ ꯑꯣꯟꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯑꯍꯤꯡꯗ ꯀꯤꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯈꯤ꯫ ꯑꯕꯣꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯗ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯆꯣ, ꯅꯈꯣꯏ ꯇꯨꯝꯃꯨꯔꯣ, ꯏꯁꯨꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯍꯧꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯅ ꯑꯩꯕꯨ ꯍꯤꯞꯍꯜꯂꯒ ꯑꯩꯒꯤ ꯈꯣꯏꯗꯧ ꯃꯄꯥꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯁꯨꯒꯤ ꯃꯪꯗ ꯎꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯐꯕ ꯃꯤꯑꯣꯏꯅꯤ. ꯇꯨꯝꯃꯨ ꯇꯨꯝꯃꯣ" ꯍꯥꯏꯔꯝꯃꯒ ꯑꯕꯣꯛꯁꯨ ꯊꯣꯛꯈꯤ꯫ ꯑꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯕꯣꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕꯁꯤ ꯈꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯋꯥꯀꯤꯡ ꯆꯠꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯕ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯤꯉꯩ ꯑꯩꯅ ꯉꯥꯏꯕ ꯑꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨ ꯋꯥꯔꯤ ꯁꯨꯝ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯄꯥꯗꯨꯅ ꯇꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯅꯤ, ꯅꯈꯣꯏ ꯅꯕꯣꯛꯇꯣ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ. ꯊꯥꯏꯅꯒꯤ ꯑꯍꯟ, ꯃꯤꯇ꯭ꯔꯪ ꯋꯥ ꯁꯥꯟꯅꯕ ꯍꯩꯕ ꯑꯍꯟꯅꯤ. ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯑꯃꯗꯤ ꯂꯥꯏ ꯐꯨꯒ꯭ꯔꯤ ꯊꯨꯡꯕꯗ ꯅꯈꯣꯏ ꯅꯕꯣꯛꯇ ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯝ ꯐꯈꯤ꯫ ꯀꯩꯅꯣ, ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ꯭ꯔꯣ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯈꯪꯗꯦꯗ,
Imana babada hangu hai. Nongma matang charakanda aisu kona babada hangba tare khumami. Sumna matam khara leiragadi aboksu ahal oisilakpadagi yamna kanna naraki. Matam maduda akoi pukri mapanda hauba awathabi panbi ama lei. Madugi awathabi panbi makhong aduda aboktu mamai wolaga masinda murung sonduna miyoi amaga wari sabadongna matam pumbada taurami. Babana so aboki manakta toina sangduna aboka mabani chibon karino wari khara adum sanarami. Imada aina hangubadasu karisu oiramu. Chumna wari sanaba oirini hairaki. Adubu nongmadi ahing amada akoi mangonjuri makhada miyoi ama leibadongna chatpa lengbagi makhol ama akoi imungna tarami. Matam aduda babaga imagasu phana thengapau ahing adu tumamde aboki manakta leirami. Aisu aigi kada leyu tummu thorakanu hairaki. Tawbadabu ahing adu akoigi yum adu sukki matik tamnarami. Sumangda sumi leibagi saungumba pauraki. Masigi matung ahing adu akoi amata tumnaramde. Nongalakpagi mamli tawrakpa matam matai waida babado aboki kadagi thoraki. Aduga khudai ama selaga pukri mapanda hauba awathabi makhong aduda lebak tawbagi makhol amaina tarami. Aisu tumina lumduna igi kadagi yengami. Matam aduda babana awathabi makhong adudagi karinoma lebak tawraga phukalakduna thungalomda puthoki. Masigi matung babasu hatu yumda changaga cycle thaudoktuna maiba ma kaururaga yumda puraktuna abokpu yenghalami. Asumna numittugi numidang wairam matai waida akoi abokte khoibu thadoktuna chatki. Abokna leikidraba matung imana aingonda sumna hairaki. Ibungo napaga igana nang kigani haidabani. Yengu nakoi nabokna sanaramba lai adu awathabi makhong pukri mapana saida thadoktuna thanami hai. Madu nabokna aroiba yahip talamdaida nang babaga igana loisalamu haibani. Madugini napana nabokna kitang kana hek narapaga nabokki naktada leiridu. Nabokna chalamdai nongma walingai numittugi ahing adudasu akoigi sumangda migumana chatpagi makhonsing taribadu atei karisu natti. Nakoi nabokna naduna leibaduda nabokna sanaramba lai adu nabok chatkidore haiduna mabu sangba lakpani. Tawbadabu hojikti napana lai adu inkhol asidagi puthoraga torenda hunthakre hai. Karisu tawraroi hairaki. Masigi matung nongmasu akhoi lekaigi miyoi amana abokki insingpham mapa aduda in solubada in aduda musuk mubat tayar gumbama marai turai targa yauraki hai. Madudagi miyoi adusu masada yamna kanna naraki. Maibi yengbadagi hojikti miyoi adu karisu tawkidre. Tawbadabu hojiksu abokki insingpham mapa aduda numidanga thengara akhoi lekaigi miyoi singna yumda halakpada mami sami miyoi ama insingpham mapa aduda lepaga leiba ui hainari. Mafam aduda abokna loisalamdaba kari lehuribano khangde. Mayam ahambagi wari asi matang asaida loijare. Anisuba wari si muk mayamda khudon tamjagi. Wari asi su aigi famda thabirakpadi kuirabani. Tawbadabu wari asi matang ama chadabadagi lanthokchaba ngamjakhidre. Masigidamakta waraubidanaba haijari. Thaudo asi ngasidagi matam ikui kuidringaida thokkiba wari amani. Sumna aigi nupagi thabakna maram moiduna langmaidong hairiba mafam asidagi kiraba angakpa thengnarakhiba mafam aduda yum moina saduna leiba inkhol ama leiduna hongaki. Wari asi makha pathoktringaida mayamda wafam amata haijaugi. Tasengbadi wari hapirakpa ise aduna makoina khudong thiba nangkhiba lam maming adu hapirakpani. Tawbadabu channel asigi maikaidagi atamnana lekai ama natraga lam amagi maming panjaningdabadagi lam maming adu hapjadre. Phare adudi wari makha amuk chathajaragi. Asumna anauba inkhol aduda akoina leirakpa hapta amamuk pharaba matam matai waida nongma numit ama nongsu yamna kanna chui akha karauga loinana. Aigi nupasu thabak amagi numittudi yumda halaroi namana sa phajana leiro haiduna phone tawraki. Maduda aina amuk aigi nupada sumna hairami. Dada yaragadi thengasu thengna yumda adum halo. Mafam sida leirakpasu kuidri. Sa nupaga aigada leibasi wakhanda karino mai tawi hairami. Aigi wafam aduda aigi nupana amuk hera adugide karimata khalunu. Migi mi ngaktani yedoi. Aichu yaragadi halaknaba tawgi. Asomda thabakna yada tawbani. Phajana leiro namana sa ai phone thamage hairamduna phone thamki. Masigi matung aisu numidang tasalakpadagi sakhumda changduna sak thongkatpa hawrami. Sa nupisu phamungda TV yengduna lei. Nongsu asukki matik kanna su tharaki. Nong khakpagi makhona aduda aichu isada khangami. Asumna sak loiramdai aichu sak thige tawringe cherak aduda karaidagino khangdaba angang kapagi makholama
ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗꯩꯁꯨ ꯅꯣꯡꯒ ꯀꯟꯅ ꯇꯥꯕꯗꯨꯗ ꯏꯁꯥꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ ꯋꯥꯈꯟꯗꯁꯨ ꯑꯃꯨꯛ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯕꯖꯥꯔ ꯈꯟꯅ ꯑꯃꯨꯛ ꯐꯥꯊꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯆꯥꯛ ꯇꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯉꯝꯃꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡ ꯇꯥꯖꯔꯕꯁꯨ ꯏꯁꯥꯗ ꯑꯣꯝꯆꯥꯛꯅꯕ ꯑꯃ ꯄꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯇꯨꯝꯊꯔꯝꯃꯤ ꯇꯧꯕꯗꯨꯕꯨ ꯑꯩꯅ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯄꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯇꯥꯈꯤꯕ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯑꯩꯅ ꯇꯥꯔꯛꯈꯤ ꯅꯣꯡꯁꯨ ꯍꯥꯟꯅ ꯀꯟꯅ ꯇꯥꯔꯝꯕꯗꯒꯤ ꯈꯔꯗꯤ ꯄꯥꯊꯔꯝꯃꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯟꯗꯁꯨ ꯃꯣꯟ ꯃꯣꯟ ꯈꯜꯂꯛꯈꯤ ꯀꯔꯤꯅꯣ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯞꯄꯤꯁꯤꯕꯨ ꯃꯁꯤꯕꯨ ꯕꯨꯠ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔ ꯈꯜꯂꯝꯃꯤ ꯄꯨꯡ ꯌꯦꯡꯉꯨꯕꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯇꯨꯝꯗꯕꯤ ꯋꯥꯈꯟ ꯇꯧꯅ ꯐꯃꯨꯡꯗ ꯂꯩ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯐꯣꯟ ꯇꯧꯁꯤꯔ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯐꯣꯟ ꯄꯨꯡꯇꯧꯗ ꯇꯧꯔꯛꯏ ꯉꯥꯡꯉꯛꯑꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯪꯍꯣꯏ ꯍꯥꯍꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯕꯦꯝ ꯊꯣꯡ ꯍꯥꯡꯉꯨ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯃꯄꯥꯟꯗꯒꯤ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯔꯛꯑꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤꯁꯨ ꯕꯕꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯉꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯅ ꯊꯣꯡ ꯍꯥꯡꯕ ꯊꯣꯛꯑꯝꯃꯤ ꯇꯧꯕꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯕꯦꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯑꯦ ꯅꯣꯏ ꯇꯨꯝꯃꯨꯔꯕꯣ ꯑꯩ ꯉꯥꯏꯔꯝꯃꯣ ꯑꯩ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯃꯝꯗꯦ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯇꯣꯛꯅꯕ ꯄꯨꯅꯥ ꯆꯤꯡꯊꯕ ꯍꯧꯔꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯨ ꯕꯕꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤ ꯑꯩ ꯊꯣꯡꯒꯤ ꯄꯨꯅꯥ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠꯂꯝꯃꯒ ꯏꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯏꯃꯥ ꯏꯆꯥ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯨ ꯃꯃꯥ ꯀꯔꯤꯅꯣ ꯕꯕꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯥꯏ ꯊꯣꯡ ꯍꯥꯡꯗ꯭ꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯏꯆꯥꯊꯣꯏꯕꯤ ꯕꯕꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯕꯥꯗꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯌꯨꯝ ꯌꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯔꯦ ꯕꯕꯥ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯂꯣꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯄꯒꯤ ꯒꯥꯔꯤ ꯍꯣꯔꯣꯟ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯇꯨꯅ ꯒꯦꯠ ꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯝꯃꯒ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯔꯛꯈꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯨꯝꯗ ꯆꯪꯉꯛꯈꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯄꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯀꯤꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯅꯪꯒꯤ ꯋꯥꯈꯟꯅ ꯑꯣꯏꯔꯤꯅꯤ ꯑꯉꯥꯡ ꯇꯥꯍꯜꯂꯨꯅꯨ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯉꯥꯡ ꯀꯤꯈꯤꯅꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯗꯤ ꯂꯩꯕ ꯍꯩꯅꯔꯛꯈꯤꯗꯦ ꯅꯣꯡꯃꯁꯨ ꯑꯌꯨꯛ ꯑꯃꯗ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯕ ꯂꯣꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯍꯧꯗꯣꯛꯄ ꯆꯪꯉꯝꯃꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯗꯤ ꯍꯥꯟꯅ ꯍꯧꯒꯠꯂꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯑꯩꯅ ꯂꯣꯜꯂꯝꯕ ꯆꯥ ꯑꯗꯨ ꯁꯪꯒꯣꯝꯒꯨꯝꯕ ꯊꯤꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯆꯥꯗꯨ ꯃꯃꯥꯒꯤꯁꯨ ꯄꯨꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯆꯥꯅꯨꯄꯤꯗꯤ ꯇꯥꯋꯦꯜ ꯑꯃꯒ ꯕꯥꯔꯨꯝ ꯂꯣꯝꯗꯒꯤ ꯊꯣꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯉꯛ ꯉꯛꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯔꯤꯅꯣ ꯗꯗꯥ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗ ꯇꯥꯈꯤꯕ ꯃꯈꯣꯟꯗꯨꯕꯨ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯑꯣ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯧꯗꯣꯡꯒꯨꯝꯕ ꯆꯪꯕ ꯑꯣꯏꯔꯝꯒꯅꯤ ꯑꯉꯥꯡꯁꯤ ꯂꯣꯏꯅ ꯀꯤꯔꯅꯤ ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯆꯥ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯅꯧꯅ ꯑꯃꯨꯛ ꯂꯣꯜꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯃꯤꯡꯁꯦꯟꯒꯨꯝꯕ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯍꯥꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯡꯁꯦꯜꯅꯤ ꯆꯥꯎꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯦꯛꯇ ꯌꯦꯡꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯒ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯨ ꯀꯤꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯒꯠꯂꯒ ꯌꯦꯡꯉꯝꯗꯦ ꯅꯣꯡꯉꯥꯜꯂꯒ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯀꯔꯤꯅꯣ ꯈꯔ ꯆꯤꯡꯅꯔꯛꯄ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯕꯦꯝ ꯑꯩꯗꯤ ꯅꯍꯥꯟꯈꯩꯗꯤ ꯀꯌꯥꯕꯨ ꯈꯟꯖꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯧ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯁꯤꯒꯗꯤ ꯀꯔꯤꯅꯣ ꯈꯔ ꯆꯤꯡꯅꯔꯛꯑꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯈꯔ ꯍꯪꯗꯕ ꯌꯥꯔꯔꯣꯏ ꯈꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯑꯁꯦꯡꯕ ꯇꯥꯛꯂꯛꯈꯤꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯏꯅꯦ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯥꯟꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ
ꯇꯧꯕꯗꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯍꯧꯕꯅꯤ ꯅꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯇꯝꯅꯕ ꯍꯦꯟꯃꯟꯕꯗꯒꯤ ꯂꯩꯕ ꯉꯝꯗꯅ ꯅꯈꯣꯏꯗ ꯌꯨꯝꯗꯨꯒ ꯏꯪꯈꯣꯜꯗꯨꯒ ꯌꯣꯟꯁꯤꯜꯂꯝꯕꯅꯤ ꯈꯪꯗꯦ ꯅꯈꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯒ ꯂꯩꯒꯦꯗꯤ ꯂꯩꯌꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯅ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯅꯨꯃꯤꯠ ꯑꯐ ꯐꯠꯇ ꯌꯦꯡꯗꯅ ꯏꯄꯥꯝꯗ ꯍꯜꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯏꯪꯈꯣꯜ ꯂꯧꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯥꯕ ꯂꯧꯕꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯔꯝꯗꯤ ꯌꯨꯝ ꯑꯃ ꯅꯤꯡꯊꯤꯖꯅ ꯁꯥꯔꯝꯃꯒ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯣꯟꯊꯣꯔꯛꯑꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯅꯤ ꯐꯅ ꯑꯊꯨꯕꯒꯤ ꯑꯣꯏꯔꯕꯁꯨ ꯂꯧꯕꯤꯔꯨꯅꯨ ꯍꯥꯏꯗꯨꯅ ꯏꯆꯦ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ